अहमदा हौजिक फाउबगी मरोइबा पाउ काउंसिल ना क्वेश्चन पैकेज सिंग कौखटपदा स्कूल तरागी पिखलकपा क्वेश्चन पैकेज सिंग पैक कायरंबा थेंगनरे थौबाल डिस्ट्रिक्ट की वांगबल दा युम गाड़ी अमदी फिसाकोल मई थारमले चेनबनी हाइबा मियोय अमा मियामना फारगा पुलिस दा सिनखरे थासिगी कुनिपान फाउबा काजिरंगा नेशनल पार्क दा एक्सपोजर विजिट चटकदबा मियोय कुनमरी ना साबा कांगबु अमा ngasi मणिपुर फॉरेस्ट डिपार्टमेंट की PCCF अनुराग बासपाइना लमथाखरे अमदी ngasi अयुक अंगनबदा कायरेमपलीदा क्लास 10 परीक्षा थारिबा महिरोय अमगी असीबा हक्सांग लेरमले खुरुमजरी टाइम्स ऑफ मणिपुर की नुंगथिल के पाउ मीडियम ताबिरिबा सिंगबु विद्यापति म्यांगलंबमना तरामना ओक्सबगा लोइनना हौजिक मपुंग ओइबा पाउ सिंग मियामदा संदोकना पिजरी कोसेमना लौबा क्लास 11 एग्जाम की क्वेश्चन लीक ओइबगी वाथोकना मरम ओइरगा काउंसिल ना क्वेश्चन पैकेज सिंग कौखटपदा स्कूल तरादगी पिखलकपा क्वेश्चन पैकेज सिंग पेक कायरंबा थेंगनरे हिरम असगा मरी लेनना ngasi बाबूपारादा लेबा काउंसिल ऑफ हायर सेकेंडरी एजुकेशन मणिपुरदा पांगथोखिबा पाउगी मीफम अमदा एजुकेशन मिनिस्टर थोक्सोम राधेश्यामना ओजा सिंह थाजब थमलुबा ngasi ओजा खराना इकाई फिरो खुमहल्ले काउंसिल ना लौबा क्लास 11 के क्वेश्चन लीक ओइरकपदगी स्कूल सिंगदा पीखिबा क्वेश्चन पैकेज सिंग असि कौखटखिबनी अदुबो स्कूल तराना क्वेश्चन के पैकेज सिंग काउंसिल की कांगलोन तुंगोइनरमलगा थुगाइरंबा थेंगनरखिबनी लोइनना महिरोय सिंगबु अफबा लंबीदा लमजिंगबा मतमदा ओजा अमदी मामा मापा ओइबसिंगी अचौबा थौदांग लई खुनाई अमा अफबा माइकैदा पुरकपा हाइबसी इसा इसा हाना फबा मथौताई मालेमगी ओइना चावखत लमजेलदा खमथेंगना हिदानरबा मतम असदा परीक्षादा नत्तबा पांबै सिजिनबा असिना वाथोक अमा ओइदुना लैबना लमदम असिगी चावखत खोंथांगदा तुंगहनबगी मचाक अमा ओइहल्ले अखोइना महिरोय सिंगबु ट्यूशन सेंटर द थारिबा असि महि हैनबरा नत्रगा मार्क फंगनबरा हाइबसी अचौबा हंगमा ओइरी मार्क यामना फंगनबगी वाखलोन थादोक्तुना महिरोय सिंगबु मपुंग फाबा महि मसिंग फंगननबा होटनेसि हाइना मियामदा अपील तौखि लोइनना पाउमी सिंगना हंगबा वहंग अमगी पाउकुम पिरदुना महिरोय सिंगदा का हेना प्रेशर पीबा फत्ते अमुक्तंग पोकपा मियोय मपोकनी पुंसी दगे हेना लुबा अतै करिसु लैते हाइखि शेड्यूल तौर मतुंगदा नहानसी पुखलो हाइदन परीक्षा तौदने पुखलो काना स्कूल तरागी मोइना केनोसी पैकिंग लोय हांगदोक लेरमे स्कूल तरा नाउ अखोई इंक्वायरी अमसो ऑलरेडी इंक्वायरी अमसो इंस्टीट्यूट तौन लेरे इंक्वायरी तौगदो कमिटीसना डिटेल्स लोय पुथोरानी अदगी सोमदा अखोई क्राइम ब्रांच दा साइबर क्राइम की मखादा ऑन द सेम डे तारीख कुंदा अखोई रिपोर्ट एफआईआर तौरे एफआईआर नंबर जो सिल लेरे एफआईआर नंबर 12 क्लोज टू 2020 लीक तौरम्बा अदगी कनोदा अखोई सोशल मीडिया अपलोड तौरम्बा कांगबुसिंगदो मधु फानबा अखोई क्रिमिनल केस अमा एफआईआर तौरगा साइबर क्राइम ब्रांच ना क्राइम ब्रांच अमा लोखले थौबाल डिस्ट्रिक्ट की मनुंग चन्ना लेबा वांगबल दंगसी नोंगालमदाइदा युम अमदी युमगी ममांग संगोइदा थंबा गाड़ी इकोबैन अमसुंग फिसाकोल अमा मई थारमले मई थाबगी थौदोक अदुदा चेनबनी हाइबा नुपा अमसु मियामना फारबा मतुंग पुलिसना लौखटख्रे थौदोक असिदा चेनबनी हाइरिबा नुपा अदुना पुरकपनी हाइबा गाड़ी TPS MNG 1SC 6796 अमा लबुक मयाइदा लेरंबदगी मियामना मई थादोखरे थौदोक असे थौबाल पुलिस स्टेशन की मनुंग चन्ना लेबा वांगबल मनिंग लेकाइदा ngasi अंगनबा अयुक पुंग 3 रोम तारकपा अदवाइदा थोखिबनी थौदोक अदु अमम अंगन सिनेरकपगी मतम ओइबा अमदी वाकिंग चटपा मी थोकनरकपा मतम ओइबना फायर सर्विस थौबाल की टीमना मतम चाना यौरक्तुना कलहोबदगी युम अदुदी काहेना अमंग अता थोखिद्रे मई थारंबदा चेनबनी हाइबा नुपा अदुगी ममिंगना काइदोंगबम सुबोल सही 94 अपोकपा लैखिद्रबा के बिरदोन कवि वांगबल मयाई लेकाइदगिनी मई थारम लिबा युम अदुना वांगबल मनिंग लेकाइदगी थोकसोम इनाउबी सिंहा चाही 64 अपोकपा लैखिद्रबा TS गुलाम चानगिनी अदुमकपु मियामना अमदी फायर सर्विस थौबालना मतम चाना कलहोबदगी काहेना अमंग अता
थोखिद्रबसु चौराकना लुपा लिसिंग हुम्फुरोमगी मालसांगदी अमांग अता थोखरे मई थारमलिबा गाड़ी असिगी मपुना थोक्सोम बसंत कुमार सिंहा सही कुंट्रा माथुई अपोक्पा TH मुनाल कवी गाड़ी इकोबैन असिगी रजिस्ट्रेशन नंबर ना MN03A0180 नि गाड़ी मपु असिगी युमगा मई चाकलिबा युम असिगा थंगनना लेमिनबनी गाड़ी असिना युमगी ममांग संगोइदा फिसाकोल अमगा पुन्ना थमिनबनी अदुदा फिसाकोल अदुसु यावना मई थारमखिबनी हाइरी मियामना मई कननब होटनरिङैदा सुबोल हाइरिबा नुपा असि शु मई चाकलिबा युम असिगी ममांगदा लेबा टॉयलेट अमगी मनुंगदा लेरंबदगी मियामना फाबनी हाइरी टॉयलेट मनुंगदा मी लेबगी मवोंग उबदगी मियामना थोंग हांगदोकननबा हाइबदा हांगदोक्तबदगी मियामना थोंग नमखाइरुबदा टॉयलेट मनुंगदा पेट्रोल अमदी थांग पाइदुना लेरंबा थेंगनबनी अमदी मियाम अदुनसु पेट्रोल हाइजिनदुना मई चुननबा होटनरखी हाइरी थौदोक असिगी मतंगदा पुलिसदगी फंगबा पावगी मतुंग इना मई थारंबा अस्ते चेनेरिबा काइदोंबम सुबोल पुलिसना लौखटलगा पुरकपगी लंबीदा मसादा करिगुंबा तिलहात हिदाकुंबा अमा थखिबगी मवोंग उबदगी डिस्ट्रिक्ट हॉस्पिटल दा पुसिंदुना लाइकनखी मदुदा खरा खुदोंग थिनिंगाई ओइरे महाकना थकलिबा पोटसक अदु स्प्रिट ओइरंबा याई हाइबदगी रिम्स दा पुखतुना लाइकनखी हिदाक असिसु हाना महाकना पुदुना लाकलगा टॉयलेट मनुंगदा थकप ओइरंबा याई हाइरी थौदोक थोकफमदगी पुलिसना प्लास्टिक दा हानबा पेट्रोल अमदि स्प्रिट हापकपगी ओइरंबा याबा अहांगबा प्लास्टिक बोतल अमसु लौखटले हाइरी जिलिट वाइल्ड लाइफ सेंचुरी की अकोइबदा लैबा खुल मरीदगी मियोई कुनमरी ने साबा कांगबु अमा ngasi काजीरंगा नेशनल पार्क की दमक संजेन थोंगदा लैबा फॉरेस्ट डिपार्टमेंट दगी लमथाखरे नेशनल मिशन फॉर हिमालयन स्टडीज नमहा मिनिस्ट्री ऑफ एनवायरनमेंट एंड क्लाइमेट चेंज गवर्नमेंट ऑफ इंडिया की मित्यंग मखादा मणिपुर फॉरेस्ट डिपार्टमेंट की नेचर लर्निंग सेंटर न सिंधुना ngasi हौरगा था असिगी कुनिपान फाउवा काजीरंगा नेशनल पार्क द चटकदबा एक्सपोजर विजिट अदु लमथारदुना मणिपुर फॉरेस्ट डिपार्टमेंट की एडिशनल प्रिंसिपल चीफ कंजर्वेटर ऑफ फॉरेस्ट PCCF अनुराग बासपाइना ngasi एक्सपोजर विजिट अमगिदमक खोंगसालिबा असिदा जिलिट वाइल्ड लाइफ सेंचुरी की अकोइबदा लैबा खुंजासिंगना मतौ करमने इको टूरिज्म साखत हनगनी हाइबा खंगबा ngamhallagani लोइनना जिलिट वाइल्ड सेंचुरी की अकोइबदा लैबा खुलसिंग असि इको टूरिज्म की मतिक चाबा मचाकसिंग सुना लैबना मरम ओइरगा ngasi की एक्सपोजर विजिट असि सिनबनी वाइल्ड लाइफ सेंचुरी अमा साखत हननबा होटननबदा सेंचुरी अदुगी अकोइबदा लैबा खुंजासिंग वाखल तामिनबा चंगी हाइखी all those kind of aspects for the tourism purpose it is being arranged there. So we wanted the villagers of Zelad Wildlife Sanctuary to get exposure, that kind of exposure, so that we can also manage this kind of ecotourism in Zelad Wildlife Sanctuary. So I hope that all the villagers will get benefit out of that, because they are going to have interaction with eco-development committees there. They are going to visit the park, they are going to have elephant safari, all such kind of things have to be undertake there. ngase ayuk angan bada Imphal East ki Iril Bung Police Station gi manung chanba Kairempalida Claten gi parikha thari mahiroi ama gi asiba haksang leiramle laidraba mahiroi adugi mamingna ningthauzam mangal sana chahi 19 apokpa N Sunil kawi basikhong kongba irongdagini mahaki thawai yaudraba haksang adu basikhong kongba irong lambigi awang thangbada laiba karampat tagi thengnarakibani mahak bosemna lauduna hojik chathariba class 10 gi parikha thariba kyamgaida laiba idol school gi mahiroi amani mahaguli amadi heroine number 4 ka hena kapsin badagi laikhidaba oiramba yai chingnari nakalabaromda thaudok asigi matangda laikai miyamna misi asibu yaningdaba phongdoktuna wakat mifam sathakre mahiroi asi kanagumba kharana namduna nisa pizaraga hatpa oiramba yai su hairi makhataba pau pizadringeda break matang longminasi Lions Gym Health and Fitness Competition kayada mana kaya fanglakhraba well qualified trainers singi makhada hangdokchaba khutlai matik chana leiraba amadi nupa nupi punna sanaminaba yaraba gym ne admission fee ₹500 only monthly fee ₹500 only 1 year ₹4,500 6 months ₹2,400 3 months ₹1,300
February thagi oinadi admission fee logjaroi. Pollution free location oiraba amadi tha ahum khudingi free health checkup ki khudong chabsu pijari. Ngasimag lengsin biro Lions Gym Health and Fitness. Kwakaithel Haino Khongnembi Pukri Mapal. Contact number 7005687478. Takshila Institute registration open for JEE and EET Foundation. For Takshila Vision and EET and Vision JEE eligibility 10th appeared. Duration 2 years. Screening date 22nd of March. Batch start 30th of March. For Takshila Mission and EET and Mission JEE eligibility 11 appeared. Duration 1 year. Screening date 22nd of March. Batch starts at 30th of March. Takshila Target and EET eligibility 12 passed. Duration 1 year. Screening date 10th of May. Batch starts 18th of May. For Takshila Target JEE eligibility 12 passed. Duration 1 year. Screening date 26th of April. Batch starts 4th of May. For more details, please contact Takshila Institutes, Takshila Height, Thangmaiban DM College Road. Enroll now. Aura Career Launcher. Admission open for foundation course of class 9 and 10 2020. Subjects offered physics, chemistry, biology and maths. Duration 4 months. Course fee ₹2,000 per subject. Last date of form submission 1st of March 2020 Sunday. Class commencing from 2nd of March 2020 Monday. For more details, please contact Aura Career Launcher, Takshila Heights, Thangmaiban DM College Road. Phone number 888-9464-222. Or you can also visit at the website www.auracareerlauncher.com. Break ki matung na makata ba pausingda. No school back day chatnarakpadagi class 6 tagi 10 phawada leiba mahiroi sing school kabagi chang hantarakle. Mahiroi sing gi punsi mangba yabagi akiba leire haina All Manipur Recognized Private Schools Welfare Association na nungangba fongdorakle. Ngasi association asina sindona major kulda leiba Manipur Club ta No School Back Day chatnarakpadagi oirakliba phibamgi matangda khana nainabagi thauram ama ga mari lainana association gi president Doren Khangan bana lengak na mahiroi khunai gi khalaga laukhalakliba khongthang asi association na mapung phana saugatli khongthang asina lamdam asigi mahiroi dagi mahirol dagi chatnaduna laklaba wari singbun kaya mahiroi singda oja singna takpi tambibagi tanja amasu piri amaromda pikliba mahiroi singna No School Back Day na Akaiba Pidrabasu class 6 tagi 10 phawada leiba mahiroi singdi No School Back Numita School Kanarakte School Kanarakta na maram oiraga mahiroi sing tungi punsi manglakpa yabagi phibam amada leire Tanpham asida lengak na kari karamba thausil thaurang taurabage mahiroi singi punsi kangadagi haiba adu yengsinbiu haina lengak ki pukning chingsilakli Loktak Development Authority LDA asi Loktak khaktegi oine leibiu Pumlen Pat ta khut thingjin birakanu haina Pumlen Pat khoidum lamjau kanba apun balup ki secretary Salam Zoina fongdorakli ngasi Major Khulda leiba Manipur Press Club ta pangthokiba Paumi Singa unaba amada Salam Joina LDA Loktak Pat ki damak adumak leibiu Ithai Beres lakpadagi sahi 38 hena Kharai Khangendana awaba nanglaklaba Pumlen Pat ki akoibada leiba khunja singbu amukhanna awaba pinaba sinbiraganu Loktak Pat ta atauba phumdi leirabasu mamangai matamdagi hauna Pumlen Pat ta di leite LDA na Pumlen Pat ta sanglakpa maikai asambi miyamna yaba sungam ngamloi haiki Central Agricultural University Imphal gi Department of Animal Science College of Agriculture ne sinduna thabak phangdriba naha singda senthok lambi pinabagi pandamda nganu loibagi matangda nomagi oiba training program ama pangthokre NBRGR Kernel Project ki makhada Characterization of Manipuri Duck Haiba Hiramda College of Agriculture Kau Imphal gi Conference Hall da pangthokiba thorum aduga mari leinana akang hi kayana ngasigi thorum asina mapungoina thabak phangdriba naha singda nganu loiduna senthok lambi pinanaba laukhatpa ahanba khongthang amani masina lam asibu pamjaba naha kayada kanaba piba ngamlagani loinana thabak phangdabagi thengnariba awabadagi kharada oirabasu kokhanba ngamlagani haiba wafam kaya fongdoknaki Yelhomi Thaupai Lupna Sinduna Bharat Sangbidan gi Minority Religion List Sanamahi Liningbu Chalhanbiu Amadi Lining Asigi Tokhaiba Court Ama Census Operation da Yauhanbiu Haiba Hiramda Nomagi Oiba
Khongjang mifam ama ngasi khuraida leiba lining thau puthiba sanglenda pangthokre. Thauram aduga mari leinana yelhomi thaupai lupki wangangloi oiriba laisram poireiton na lamdam asida sanamahi lining satpa mioi kya lei. Adubu lining lisat asibu chatliba miyamna thengnariba khudong chadaba kaya asi thengnanaba amadi hena phagat hananaba sangbidhana sakhangbiduna ngaklo ama pibinabagi matangda lining asibu chatliba lup kaya ga loinana ngasigi asiguma wakat mifam asi pangthokpani. Bharat Sangbidhangi mikok thiba matamda lining lisat asi yaude. Maruoina lining lisat asibu masak Khangbinaba amadi Bharat ki Sangbidhangi minority religion lista salhanbagi tangai phadaba kaya lakpana lining asibu chatliba pumnamakna khangminanaba mathau tai mahorol dagi laireklaba lining lisat asina Bharat ki Sangbidhangi manungda chalhaudrabadi lining asi mutkhiba yana leire. Lining asibu chatliba pumnamakna amatto oina satminaduna manglomda sangsit-minanaba hotnasi haiki. Nakal amaromda ngasigi mifam adu loisilakpada miyamna khurai puthibadagi Manipur Legislative Assembly phawba miyamgi oiba wakat khongsat amasu lakhi. Miyamgi khongsat adu thingnanaba hotnabada police personnel singa akanba mongda muknaba thokre. Lairiba lamdam masigi sanamai lining chachariba aikoi singa se minority list religious minority list salhanaba ikoi adu makhongjang singa do sangsin minanaba asigi iraipak sida lairiba sanamai lining gi loop singje loina punminna rakanda aikoi gi achauba mafam ama kanminnaduna wata narakanda thabak singa se pangthok minanabagi du makhongjang singa do sangsin minanaba yelongmi thaubaina Jingjabani. Aikoi sanamai lining chaliba singse masibu namthabidana ngasi phawba minority list chalhanbidaba tonganba sanamai gi lining gi oiba separate court ama census ki report ta yaudaba se masigi damakta yauhanbiu allot tawbiu aduga aikoi minority religion ni haina lauthokbiu aduna athuba matamda aikoi sanamai lining chatpa sanamai lining gi thajajaba sanamai laliba mioi phuruk kanglu khudingmakna san aikoi se aikoi gi lining kari no haiba matamda sanamahi lining ni haidana thauna phana haiba ngambagi thauna du leibiu election gi denominator lakpa census ki ko lakpa matamda aikoi gi lining si kari no haiba matamda sanamahi ni haidana phongna thauna phana haiba ngambiu akoi hindu natte aikoi hindu sunan natte aikoi gi oiba tongan ma lining leijai haiba se aikoi gi mipung khudingmangna thauna phana haibiu haiba wafam se ai media gi thongda ngasi gi rally sigi kudong jaba lawraga thamjari. Manipur Lengaki Director of Information and Public Relations DIPR ni sinduna impact of social media haiba hiram da chayol ani chupna sathagadaba short term course ama ngasi nonegi longmaida laiba Jadonang Memorial College ta hokre. Thauram aduga lenena DIPR gi Director Heights Balkrishna na media gi masina kunai piri basafu kaya adubo haurakliba naha singda khanghanana ngasigi asigum laba short term course asi pangtopani masigi manungchana media gi lairiba basic ethics amadi social media gi oiba news writing gi matangda naha singda takpi tambigani haiki social media da akoi achumba pau nataba arano pau kaya ama sanu kanda akoi samaj no day to day law and order gi Yom sida su akaiba pirakpa kaya amsu le du governance ki lam masida thing ma pirakpa kaya amsu thokta banate alna sigu masing thing da basu ya da ba adu loina amana akoi journalism hai base akoi masi maram da basic se khangdana pangtau da taw ba dei pagi i basu ya ba natabani na masi tawai tam ba ma changi adagi tawai khona ba ma changi aduna yam drabada general akoi youth sing da basics of journalism masi magna thabai ta phangani ha binate aduna basics on journalism on news reporting se masi social media gi impacts sigi akan impact or adverse effect am lak siga chanana puna chatmina ba pam Independence Demand Day ga mari lainana Revolutionary People Front RPF ki nipumathoi subama pok common numit na lakpada lamdam asigi miyam amadi yawol ihauda thawaina pontha pi khraba athauba athaubi singi maphamda yawol gi ikai khumna pulakli aina thingkraba lalolup asigi president Irangbam Chaurena khutyek piduna thadorak pa cherol asina hairakli badi India lengaka Manipur gi ning tambana
ning tamba taliba yawolup singa hojik wari sanaduna Manipur gi ning tamba hanjilaknabagi wafam yanaba purakpa kaidongoida oithokloi India haiba laibak asi sem khiba matamda namduna yahon khiba maning tamna laijaramba laibak sing thadok hananabagi phibam makhoida laihandraba fawbadi ning tambagi wafamda wari sanagadaba natri ngasi Indiana sangsilakliba wari sanabagi thausil asidi yawolo singbu India gi mainstream da pusinduna asengba Indian macha sing ohenaba amasung khutlai thadok handuna taliba khongjang adu Indian constitution gi manungda yananaba purakpani aikhoina India gi lamda aikhoigi maikaida asonba kaya lairi masi Fagatnanaba hotnabada matam kharadi changkhiba yai adubu maithiraba lanmi amadi kaidongnungda oihalloi aikhoigi tungi mirolna ningtamba laibak amagidamak chahi lisang ama ngakpigani chahi lising ama changlabasu lanthengnanabagi lambidi soidana yatlamgani masisu yawol ihau asigi mai pakpa amani haina lup asina lawi hairakli Nomaitam Dental Clinic and Research Institute Amadi Humanity False Fitness Center Adina Kusamnada Sinduna Nomagi Oina Free Dental Camp Ama Ngasi Uripok Achom Lekai da Leiba Humanity Plus Fitness Center da Pangtokre Loinana Camp Aduda Saruk Yakiba Fitness Center Gi Mioi Singdasu Tungda Clinic Asida Lying Balak Matam da Chada Kuntra gi discount pigadori ngasigi thoram asiga mari lenana fitness center asigi trainer oiriba Naurem Samomna aphaba masamu phaba khunai ama puraknabagi pandamda Humanity Plus Fitness Center gi maikaidigi asigumba free dental camp asi pangthokpani health kamari leinaba hiram kaya fitness center asina makhatana khanakhigani khanabasing asi ngakpigani kanabasing asi miyamna lawbiu haiki Makhagi Humanity Plus na uzik tawdariba padamasi kunai subo athu matamda changing ama oinabagi damakta Humanity Plus na su achoba daita amaga loinana pangtok chaba kemni matamga chanaraba Humanity Plus na miyam chulagiu kutong sabs lawbiu paba kunai mo oinasi Airport Authority of India gi CSR project ki manung channa ngasi mongsangai da leiba BB Paul Special School gi authority da Marathi Ecoben ama khusin nakrai Thauram aduda Airport Authority of India AAI gi Director S Raju amadi official sing Social Welfare gi Director NG Uttam Kumar amadi school adigi oza amadi mahiroi singna saruk yakhi amuka hana break amatanga lauzari Nauka Hearing Aid Center Kumja lising ama chawpat marifom do digi hongna chai kontramanga hena Notice India ahan hearing aid clinic mo ine lereklaba Nauka gi info center ma hangjare TV ma di phone gi konjel loinana nil khongum fum na tabangam da gi awaba mayok na di bana al koding mag wabi rogano Nauka Hearing Aid Clinic nga si makleng sin directuna completely invisible water resistant ama di rechargeable oida digital hearing aid hapiu tabangam gi pangalwala ba dong gi khangna chana ba single power sa tambio ai ko gi leifam di Nagamapal Main Road Phogoi Sangmam Lekai near Community Hall mobile number na 6000954159 Admission open the Knowledge Home Boarding Cum Coaching Center Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020 Course highlights small batches conceptual based knowledge chapter-wise test, individual attention, regular feedback and parents-teachers session, free personal counseling. For details, please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Break ki matung taram nokchari amadi makhata ba pausingda MSU Singzamai branch na sindona class 3 dagina 8 phawbagi oiba district level mathematics competition ama ngarang Manipur College da pangthokre Kanglup ani thokna khaidoktuna pangthokiba competition asida mahiroi chanipan romna saruk yakhi mathematics competition asigi folna print amadi electronic media gi khuthangda laukthok kadori Kamongi main road sing khudakta koila thagadabani haina CPI Manipur State Council na taksil lagli CPI Konthauzam Local Council ki Local Secretary TH Thoibana thadorak pcherol aduna hairibadi ngarang Kamong
Langjomang Farmer Hall da pangthokhiba Kamong gi CPI branch ahumgi oiba yankhai marirak suba chahigi conference da leibaki rajniti economy amadi chawkhat thorang kayagi matang da kupna khana nainakhi mifam aduna kupna khana nainaba Rabatungda Kamongdagi Mapan Lamga Samnapam Maru oiba lambi oiriba Nambol amasung Khumbong taba inter-village road sing athuba matamda koilas thananaba taksinba haina warep lauki Karigumba lengak na athuba matamda quality laina koilas thadrabadi CPI Kamong branch na miyam ga loinana khongjang sangsilagani hairi Moirang Kendra Progressive Front MKPF amadi People's Resource Development Association Parda Bisnupurna Khusamnana Sinduna Nomigo Oiba System of Rice Intensification gi Matang de Awareness Pangthokpaga Loinana Khangatlaba Lomi Chamga Supna Ahom de SRI Reading Machine Su Yenthokre Ngarang Moirangi Mairembam Lekai Community Hall da Pangthokiba Thorum Aduda Saruk Yakiba Social Worker Thongam Santina China Japan na matam manghandana thabak shunanaba hotnabana malemda Chawkhatpa amadi mapangal leiba leibak oiba ngamlibani makhoigi matau tamduna thabak sudana wadana nungai ningba mioi yambana chaba thakpa watpa amadi wathok kayana thalaba lamdam oiribasi koknanaba suba nombagi hainabi thamduna aikhoigi semitlon phagatnanaba Hanba asi Pagat Hanba asi Mathautai People's Resource Development Association Bisnupurna Sotha Horaba Mioi Singbu Sakwat Hananaba Paikhalakpa Thaurang Singi Khudong Chaba Lauduna Moirang Kendra Progressive Front na ngasi yeliba napi pengnaba machine asi season asi SRI Lau Pathap asi season nanaba hotnasi Lau ubada mi changba hanthaba atenba matamda lau bagi pothok hena puthoknaba hotnaduna Moirang Kendra asi Chinjak Marang Kaina Puthokpa Kendra Uhelesi Haiki MKPF na Kendra gi Miyambo Chawkhatnanaba hotnabada achauba thaudang lauriba Tronglaubi dagi Konsam Rajbabu Bushu Mahakna hotnajariba kaya adubo Sakhang bibuk oina MKPF ki maikai dagi cycle ama khudol oina piduna ikai khumnaba utki What culture yaw the Punaido, Pedro Socket Manjin Tabumamoya. Masiki Achogo Kudam, pick Raba Zapana, Amadi Sainana, Masi World, so you don't know what the extent. Masi, what culture they will begin. Aduba Kogi home, Madam Mamuda Kogi Pai pushing what culture they never. Hosime am the Haidarieva. Pai Kogi Matamamuda Kogi Putosa Potogna, a Kogi Damdamda, Loida Maxine of a Konami. How's guy secretary and NGO me on the law here? CSO me on the law here. Madam, the Koyi Putoxamba, a Koyi Potona, Manipur, a Koyi Saba Kodami, Mother and Doctor Mapa, a Koyi Ruto, me, after me, out of law here. Why? How do you share the Sokola Matamada? Missing the Semitic Lagadana, telling you know what Potosa Wallet, tell you what culture they do. Healthy Family, Healthy Society haiba thimda Bisnupur District ki manung chanba oinamda tha ama chatharakba drug awareness drug prevention campaign loisinkhre ngarang oinam mayai lekai community hall da pangthokiba campaign loisinbagi thoramda wangang laduna oinam apunba maira pai bilup ki secretary CH Anobina tha ama chupna oinam gi tongan tongan ba mafam singda mayai ka ba chinjak sing thingnanabagi mifam kaya pangthuktuna lakle thauram kaya asida miyam hopna wakhal taminaraba tungda ngasi aroiba thauram asi pangthokpani ngasi gi mifamna oinam khulda mayai ka ba chinjak sing chaba yonba amadi shungba khodingmak matam pumbagi oina thingba yauna karigumba mayai ka ba nisagi potlam sing chaba yonba tawraklabadi ain gi oiba mateng loduna chairak piba hainasu warep laure haiki Nagaland Police Personnel Singna Sizinnagadaba Israel Weapon Industries IWI na Saba Tabor X95 Assault Rifle ahanba tangkaki oiba consignment Nagaland da thunglakibaga loinana Nagaland Police Personnel Singna Assault Rifle asi sizinnanaba yengsinkre Bharat ki ahanba khongstada US ki President Donald Trump ngasi ayuk pung 13:09 Taba matamda Ahmedabad ta thunglakre khongsat asida mahaki loinabi Melania Trump amadi atai official kaya sharuk yari
Mahaki khongchat asi Prime Minister Narendra Modi yauna mioi lak ama henbana khujing oidona taramna okani loinana Namaste Trump haina mingthonba natki oiba achauba thauram amasu Motera Stadium da pangthokani luchingba ani asina punna Sabramati Ashram dasu chatkadauri Ngasayuk phongkiba pawche singi maroiba pawsing amuktang punna khangminasi Lamjingba Times Union Budget listing ni kunda workshop pangthokre India laingang na puthokhiba budget miyambu nungai hangadaba amani Chief Minister Center gi Pottery Mission da thongjaw yaure LDA na pumlen amadi khoidum pata mangkraba nga makal sing fanghanaba hotnari El Susindro Class 11 gi question leak oibada chenaba ama fare Chawkhat thorang gi thabak paikhatpada miyam hubna saruk yaminaba mathau tai Bhavananda Sangai Express COVID-19 China da sikhiba masing lising aniga chamri nimfunitho yaukre potha khraba employee sing CPIS ki database ta gi lokthoktre question leak oi hanbada chenaba mioi ama fagat khre pokpada ngairiba angang nupi macha yauna mi taruk leikhidre pokna firm class 11 gi question leak oi hanbada chenaba ama fare English subject ki su leak oiramle wathok oikhiba AP Pandebu service ta gi dismiss tokhiba miyam gi khongjang achumbani haiba mayek sengle Ojoy I am na taliba panaga hoho demand kaidongai da yabangam loi Jalarong Bogdi Tha taruk tarit ki manungda state asida achauba ahongba ama laklagani Chief Minister State budget si thabak phangdriba naha singidi chauna asa kainingai ni Sarto Tondana Naharol gi thodang lamdam sida apunbagi saktam amaga loidana rural economy chawkhatlaba matamdata Manipur yauna laibaga sima pungfana chawkhatkani Chief Minister Sahi asigi budget yaski oina subntagi chada 0.37 khak yaubuna sports lekha tarakpa tavani Sarto Council na loba parikha gi physics paper da design of question paper niyam kaina hangbasi yaningde KSA Saukhat thorangi thabak paikhatpada miyam hubna saruk yaminaba darkar lai Bhavananda Hausi ticket yonba chatluba sing miyamna furakpadagi laikanakre Huyan Lan Pau Kosemna loba chahi class 11 exam gi wahangche leak oibagi wathok wahangche leak oihanbada chenaba ama fare police remand lokthakre cyber crime gi victim khwaidagi yamba laibak singi manungda Indiana ahum suvda leiri Sana laibak Manipur dadi customs police amasung AR mahimayai chamlei Myanmar dagi pusilakpa supari tragma potaraga nithoi hablongda fare Rural economy chakholabata India gi economy fagatkani Chief Minister Fisheries Department na namthak tawduna lakh marifuma thoiga lising mauda lauthoklamle Class 11 gi question leak oihanbada chenaba fare HL Express Union budget lising ani kun nainabagi nongmagi workshop sakthung phithungdraba lairaba sing saugatnaba puthokpa budget ni Chief Minister thong sabda rajniti tawbadagi khunja sing hana hanaba sille Samananda MDA gi wafam nokningi kada kumja lising ani kun kunma thoigi budget miyam na peningai oidre Sarto Tondana tongan tongan ba accident da mioi mari sire Ireibak lengang na paikhaliba project sing thatare rongi manungda loisinduna yamna chauna ahong purak lagani council na loba class 11 gi parikha gi question leak oibada chenaba mioi ama police na fare aranba thoksilna yara lokonda isau thokhalle Aroibada maroiba pau amuk hana pizari Council na question packaging kaukhatpada school tara daki pekhalakpa question packaging pack kairang bathenare Thawbal district ki wangbal da yum gari amadi phisakol mai tharamle chenabani haiba mioi ama miyamna pharga police ta sinakre Thasigi kunipan phauba Kaziranga National Park ta exposure visit chatkadaba mioi kunmari na sabakangbu ama ngasi Manipur Forest Department ki PCCF Anurag Baspaina lamthakre Amadi ngasi ayuk angan bada Kairempalida class 10 parikya thariba mahiroi amagi asiba haksang leiramle
Hausekidi Times of Manipur ne pizaba nungthil gi pau matang sa loisinjare ahen ba pau ga loinana numidangi pung mapal da mu phangbigani